Revenue Minister I Hemochandra, MLA T Mangi Babu, MLA Amadi Party Asigi Lusing Bakaya Susaruk Yaki. Se Minister Makatana framework asida Karigumba Mahana Kanglamba Amadi Kangna sign Toromi Haibigi Sakhi Ledabadi Putopio Haiki. Congress Paladiba Yauba Kudimak Party Asibo Tazaba Masida Lengana Laiduna Labor Mewing Actani. Mikal Kudingi Party Hong Duna Masagi Oizaba Tiduna Board Lep Livasing Asigidamak Ikai Fawi. Mikal Bulalongum Tawasi Pamde. Russia the Nong Suraga Manipurasu Satin Tupi Haibugumna Aranba Mayam Hajinduna Aikogi Miyambu Taza Hanaba Honabani Haiki. Handaki framework ana BJP na center na paiba siri Honorable Prime Minister Shri Narendra Modi ga taunariba ceasefire se aikoi karigi Manipur gi Chief Minister karigi khangoi na khangde swai degi saknai ba leader amana barabar ISTV da kaida pangang da ngangba asengba haibige hairgadi ai madugi ceasefire Government of India ga NHNIM ga masigi sukti gi framework to we have say Manipur gi Chief Minister yawi madu sign taunadringida madu gi do sign taunadringida agreement si sign taunadringida khanaba meeting yaugi meeting du da Chief Minister su sign tawi meeting ama tawda meeting du yawa mayam du gi sign taunaba madu gi resolution haitare ne madu tawda Yaugi Haibase Siri Saubuna Puturopang Magati. I Rasniti de Potage, Chief Minister Putakta resigned to Gemana Madu Puturopang Magati. Moina Kanbada Manipurgi Praja Singhe, Apang Bani, Pakhai, the Hajalaga Yabani, Haiba, Adumbai, Wakalama, Matudi Yam, Laiba Kiba Haibatare. Deputy Chief Minister Gaikangamna. Center the Paliba BJP Lengakna Numichamani Manunda Mapalebak Black Money Mayam Purakani Senza Tumza Tingani Port Kimamal Hantangani Hiramba Infar Diri Lambi Semgani Tazaba Pikiba Sahi Ani Makai Farba Fabuda Sembidana Turil Saduna Mayadi Ising Sele Haiki 100 days Manunda Black Money Mayam Purakani 100 days Manunda Corruption Tingani 100 days Manunda Saka hek mahone paiga matung nimit sama manungda price rise control taguni pochai maman loy namak tahan gani punamak oi de oi ra punamak pangthok ngande hoji 100 days program da new ka sarot national highway 37 mokhon saka hek paiga 100 days no semani highway Hoji sei sanis tha sahi ani ga makhai henjelagle new kasarot hoji turen sare na phanare national highway 37 gi maya ta panga singa se na phanare sorok maya mathak ta turen chelabnina na phanare Sandel District ke Manung San Leiba Maitel Singh na Khundaba Kwatha Khulda Numit Ini Sathagadaba Kwatha Festival ngasidagi haukhre haudopagi thoramda Health Minister Korungthang Kwatha ge Chairman A Amu ADC Sandel ge Chairman Lokhosai Jau Kuntaruk Suba Sector Assam Rifles ke DIG Anup Kumar Susaruk Yake Health Minister Korungthang na Kwatha gi ahal Singh na tambagi matung ina khul asili Singh masambi humpu taret aduwaidagi khundarakibani mising yamdadrabasu yamna ariba khul amani Ana layang amati atay hiram kayada sotharamba khul asngasidi lising ani tareta primary health center ama lingduna hangdoktuna miyamgi ana layang da khudong sab phanghale mahima singi lamdasu laika su hairaba miyoi kaya leire khul asida phangniba soibum masi akang ahi sing tanaduna hena puthonaba honaba yabra haibadu yangsingani lamdam masida leminari phurup singna masa masagi khakta khanbagi hainabi asi thadoktuna aigi phurup ke mi khomnaroisi Masi lariba makai sakot pangamloi haike numit ini gi festival asida tongan ba nat ki jagoi isai amadi chana thakna ba polam sing yon ba stall kaya su hange
Joint Committee on Inner Line Permit System na mapaldagi sangsilakpa mitop sing khandokpagi saruk ama oina ngasi Joint Committee on Inner Line Permit System Student Wing na New Second Traffic Point Mayada Tata Truck MN01A0409 da purapa nan Manipuri nipan fagatlaba matungda marida nabase sang yarum dabadigi makhatana thijinnaba porongpat police ta sinakrai Taramatoi Suba Manipur Vidhan Sabha Mikhal Naksilapaga Irwaidana Political Party Amana Amada Hunabagi Tabak Kankan Narakle Amaromda Kendra Amagi Mihut Amana Atopa Kendra Amada Satuna Awat Apasing Yang Silibani Haiduna Media da Fongdoktuna Maral Pisin Bigi Tabaksu Sata Narakle Numit Karanigi Mamangda Thangwaiban Kendragi MLA Joy Kisana Andro Kendra da Election Campaign Satpa Matamda Andro Kendra da Ladiba Patabalambi Asi Pithibigi Mafamatai da Leramloi Haina Fongdokraba Matunda Ngarang Amuk Hanna Andro Kendagi MLA na Thangmaiban Kendra da Laktuna Kangzabilere Kipiyam Yengsilaba Matunda Lambi Asi Kendragi MLA na Sembang Ngamloidaba Orabadi Masana Lambi Asi Semgani Haina Fongdokiba Wafam Laikrai Orediba Piyam Asigi Matang Dangasi Thangmaiban United Club na Paugi Mifam Ama Rising Knowledge Club Kuyatong da Pangchokrai Club Asigi Secretary M. Robert Singh na Fongdokibada Andro Kendrigi MLA Syam Kumar na lambi semgani haibadu ngasidagi tharaga sayol amagi manungda thabak hogduna lambi asi November tha faubugi manungda semaloi sindiyo masida Thangmaiban United Club na sagotkani Club kunga taret ki apunba Thangmaiban United Club na ayaba pidaba faubuda MLA Syam Kumar na hadiba matam masigi manungda lambi semba loisindaba tarbadi matam suppagi oina Thangmaiban Kendrada MLA Syam Kumar sanglakpa yaroi haikre Government की वर्क प्रोग्राम तो थोकी भाई तारे थाईमन केंद्र की ना मसीदगी फन मसी प्रोग्राम जिन्ना तब भाई तारे अको ऑनरेबल MLA श्याम कुमार ना पुथोपी रखांदा अब पोकेटे पुथोपी रखांदा अको ये सेम ने हरे मसी अको एप्रिशिएट तोई को मसीदा अको इन अंगम मतिंग सु पांगनी अदु मसाई की सेम जो कोई मसाई सेरांतरा कोई की नुंग गाड़ी अमनी थारमगा हाई तारे अदु मायनदी तौबिगनु फजा मुंग सेंबिरमु N. Birenbu BJP ki Wangangu ina hapkraba matungda party asigi convener su oire haina BJP Manipur Pradesh ki President Babanandana order ama thokre Imphal East ki Tinsit Road lambi asi semjin bidababu yaningdaba fongduktuna Tinsit Road Joint Action Committee Takhel Gram Panchayat Imphal East ngasi ayuk matam khara lambi thingbagi khongjang sangsilure JSC के प्रेसिडेंट वाई सुरजितना लागदबनिंगो साकोबगी येंगलगा लंबी थिंबगी खोंगजंग असि मतम खरा कोमथोकपनि मखाताना संजेनपम अमदि तखेलदगी अतै मफम सिंग समनब लंबी सिंग असि सेमद्रिबा फावबा खोंगजंग संगसिनगनि हाइखि खोंगजंग सथरिङाइदा बीजेपी की मेंबर के एस इबोमसाना हाइरिबा लंबी असि सरकारना सेमजिनद्रबदि लंबी असिदा लैरिबा पोर्ट होल सिंग मेंसिनबिगी थबक महाकना सथरगनि हाइखि नत्रगा गवर्नमेंट से कोई हायर रोय हायन कइम डिसाइड तो बिरगा दे एगो ताकबिरो अगो आइगी साइटगी अंगम बाजार कुसमदरगा मयाम खुदों थिंगाय बा हुजी की शॉर्ट टाइम मेजर होइना हाइतारे को अतिन मतन दि खुदों चादर बिसि पोंग न होगी दे अंगम थाक तो के हाय Financial literacy ki matangda miyam da mapungphana khanganabgi pandamda Manipur Rural Bank Singzamai branch na sinduna Singamata Community Hall da Navar Manipur Regional Office ki matenga loinana nomagi oiba financial literacy awareness camp ama pangthokre Tharamadu da People's Development Society ki Chief Executive Officer T.S. Birimangol Manipur Rural Bank Singzamai branch ki manager S. Sauba Financial Literacy Center Imphal West ki Financial Counselor P. Baigit Sandrana Maruba Musing Oina Sarup Yaki Chief Executive Officer T.S. Biramangolna Manipur da Thabak Fangdabagi Awaba ama Saung Laidiba Asi Financial Literacy Fajana Laidabadi Kohan Mangamgani Haiki Kangpopi Police Station Manung Sanba Sangobung Bilesta Yet Thangban na Yaudana Polokiba Angang ama Kudong Sadaba Kaya Mayuk Nare Sahi Taret Lom Suraba Angang Asi Wangang Basu Ningtina Ngamdri Haide Pibam Masida Village Authority ki Maikaidiki Zanamski Director na Miyang Sangiduna Laying Bina Buhona Biyo Haide Sahi Taret Surapa Matam Masida Angang Asina Wangang Bakara Ngamlakibani Kangpopida Leiba Diamond English High School da Saliba Sahi Asidagi Hongna KG2 da Ladik Tamlakle Mahi Tambina Buhona Bada School Authority ki Maikaidiki Mating Kaya Fangi Angang Asigi Imungi Pibam Asisu Yamna Kudong Sadaba Muong da Lady Haide
Mama mapa animak leirabasu sentok lambi leitabana maitan yonbigi thabak tawraga hingnabagi lambi ama ori angang asige sahi nipan surakpa matamda layembagi thabak chatharaknaba doctor na mamangda khangalakhraba leikhrabasu layengnaba senfam leitabana Jennimsna lemna layengbiba pamli khuladugi UJB school gi headmistress na phongdorakpada Selthum gi phibam phattaba imung gi angang asigi layengbada mateng pangbiyu hairi Jennimsna angang asibo layengbiyu haina su khula sigi Belas authority gi maikai degisu phongdorakle. This boy, Kam Min Loon, son of Pao Zungul and Hat Nei Chong. From birth, his right ear he doesn't have his right ear and there is no hole in his right ear. They have taken him, their parents has taken him to hospitals, Reims and Caesar Hospital, and the doctors, they advised them to take the treatment by the age of 8. Now he is already 8 years old, but then due to poverty of the parents, they cannot take him to the hospital. There cannot be any medical treatment further. That is why I approach and I appeal to the director of Jain Hospital. If there can be any possibility for his treatment, I appeal to the director of Jain Hospital for his further treatment. Maihau langpok thokpa amadi yuar habana singma matamda khudongthiba taraba miyoi amabu matau karamna fast aid pigadage karamna kangadage haibigi matangda Imphal East District Police na ngasi Khurai Lamlong da leiba Lamlong Higher Secondary School gi campus ta awareness program ama pangthokre tharam aduda Imphal East ki additional SP P Manjit Lamlong Higher Secondary School gi principal I Sobita Devi Porompat ki SDPO Ram Gopal Relief and Disaster Management ki staff officer Subhash Chandra Yauna atai officer kaya su saruk yakhi Subhash Chandra na phongdokhibada mipum khudimakna yamdrabada awa ana taraba miyo singbu matau karamna kangedage haibasi khangjin batangai fade haikhi any disaster about matanda for the safe place grade no sia ko hokiti hona khangko hokiti hona identify ko kare ino hadya ko ni luchine ko manipur je ako manipur je baro ki neta jol factor State government na oza lising masa threat maipu tarukpu downgrade chobagi order August thada thokibadu matam sangna wajaraklaba oza singbu minungsi yangbiduna athubada review tobiyu haina ngasisu All Manipur Elementary School Teacher Association gi Zone 4 requisite qualification na sokalaba oza singna wakami from Khoyatong Pukri mapalda sathakre Amesta gi makhada sathakhiba wakami from aduda Zone 4 gi President Aistomana haukiba October talaga mapandagi Mahirui Singh Darik tambiba toktuna Government na thokiba order adubu review tawnaba khongjang achi ngasi phawba Chief Minister amadi Education Minister na tabidana lakpasi laibak thibani karigumba miyabagi minungsi yengbiraga thabak oina tawbidrabadi association na makhal makha kayagi khongjang sangsingani haikhi changilakpa khongjang ga iroina ngasi sarkana asigumnaba aikoi ojasingi oiba wakat mifamjida tabidabase aikoi tasengna yamna nungaite mari election korop kandak yodini mamangida Even in a low keep of whatever, in view of you, I was saying, in the city, like I give a movie, was in the city, or come to go away, education minister, city, Ranavan, Ratan Singapu, Gwena, and Anna, Makoya, teacher was saying, Tabi the Bataragari, Makan, Matir, Ueva, Lepolate, and I put Pongan Changing. Manipuri Mami Kumai Kongsata ngasi amadi hayeng haibe hidamda mathang thagi tang taruk amasung tareta Manipur State Film Development Society na Film Forum Manipur Kusam Naduna Seminar ama pangtholagani haire hiram siga mari lenena ngasi MSFDS ta Paugimi from ama pangthokre Paugimi from aduda Art and Culture Gig Director K Susila Film Forum Manipur gi Chairman L Suzarkanta amadi Film Director Oken Amaksama Singba miyo singna sarup yakhi Diwali Kut amasung Ningol Sakoba Festival gi miyam na tangai fadana Sangba posay sing lainabagi damak hayeng tang kun guhumdoi amasung tha sig tang kuntra nomaizing ojarabasu dukan sing thong hangani hairi hiramasiga mari lenana Under Secretary T.S. Pramodini na notification ama thokre Basikong SDC officer ladiba aribam Jugo Kishore Sharma amadi G.A. Rosen Sharma makoi ani transfer tawbiyo Kariguma transfer tawdaba tarabadi SDC office basiko matam kaktana thingjingani haina lamdam adumgi tongan ba club singna mailena vas singda khangalakle pawgi marakta na aten break kama Tangai Healthcare
State Executive Member Ningombam Helendrogi poster campaign asidagi hogdokre. Manipurda BJP ki sarkar laiba mathau tai haina Helendrona phongdokhi. Ya School Mandal ki Laimayum Basanta Saramabu BJP Mandal ki Secretary Media Publicity and Propaganda when half-kray. Hiramasigamari Lenana State President Baba Nandana Odarama Tokray. Lakadoriba Taramathoi Suba Manipur Assembly Election da Wangwei Kendrada BJP ki Mirep Oigani Haina Thawang Toriba BJP Manipur Pradesh ki State Executive Member Khuraizam Loken ki Election Officer Mangasi Samuro Bazada Hangdokray. Thawram aduda Khuraizam Loken amadi lamdam adongi masak naiba miyoi kayana sarup yaki. Khuraizam Loken haikibada Election Office asina miyam puna thabak tawinnabada hena khudong sahallagani haiki. Wangwei Kendra ki MLA Oramba amana miyoi tara saba Cell Health Group semlaga tokraba miyoi amabu CBI na kokhatpa thawong yaningdaba phondok tuna oinam sawum bungdawa kami famta thakrai. All Manipur Muslim Development Organization ki President Sitara Begum na Muslim nupi sing asi ayamba matamda yumdigi mapal thoktabani aduna ex MLA na Cell Health Group semhanduna bank account fawba hangbani adubu yadabadigi tokibani housing na paisa singalakti haiduna Muslim nupi sing CBI na kokhatpasi yaningde hiramasida asyangba asumba thidokpiyo haiki sahi mangagi matung sida kangkhangaudana CBI gi office da kaukhalakana chale reja mahak masamak chatana wang pohong tawakanda beng adudagidi paisa lawkhide haiba mana haijere posidi kai kraba miyamda lising amama magi pokete changa habi mi haijalaga akoida handokpikre handoktana tokhraba bot ama nasi inauna kabuni di sigi mibu office ka khalaga ngangbasida pendaba duni miyamda phongdokseriba ISTV Omega Cable Network na kuanba langmaidong digi lamzau phabugi marakta optical fiber chatkiba tang kungamatoi gi nimidang da kakthatlaga huran khibadigi matam khara miyam da ISTV ki program sing yenghanba ngamkidrai matungda sigumba optical fiber kakthatlaga huran megi thabak asi tawidana ba ISTV Omega Cable TV proprietor na khangalate Comrade Mahiru Singhi Freshers Bingasi Simarong the Laiba Tribal Research Institute ki conference holder pangthokrai Comrade Student Union Infal Sidna Pangthokiba Thormatuda Muchugi President Bosco Zaise Tamelong Autonomous District Council ki member Alhar Thoitek Comrade Union ke President Amang Setuna Singh Mamiye Singh Sarup Yaki Tharunga Mari Lenana Comrade Student Union Infal ke General Secretary SK Sartona Hongdokibada Aimol Siru Kharam Purum Amasung Komna Punsilaga Semba Comrade Singhi Freshers Meet Sahitara Mathoi Hena Pangthokpa ngamdana laklaba matungda ngasi nauna pangthokpa hawgani haiki handa kumsi se 2016 da Comrade Students Union Infal na sindona ahanba Freshers Meet ne hoyik ekhoi Comrade Students Infal lady base Aimol Chiru Kom Koireng Kharampurum ase jati turuna Comrade sem aduna asugumba ekhoi nungsi sanaba thaini gi brotherhood sisterhood haibado amuk rebuild renovate tonai adugum laba program ni ase ekhoi masigi Freshers Meet sida ekhoi Infal da leiba Comrade community sida achauba impact ama lakni haibase aina thajai Miyam da lemna ain gi oiba mateng phanganaba pandamda Manipur High Court ki Justice and Quotation na Legal Aid Clinic kama Sandel District ki Nungorop khulda leiba All Tribal Women's Organization gi office ngasi hangdokrai Manipur Legal Services Authority, District Legal Services Authority amasung All Tribal Women's Organization na sinna pangthokiba taram aduda District and Session Judge Sandel L Manoj Kumar, State Legal Services Authority ke Member Secretary RK Memcha, CGM Sandel M Ibol Saruk Yaki, taram ke saruk kama oina nomagi oiba legal awareness taram amasu pangthoki. Justice and Quotation na aikoina hek ayuk hogotpadigi nimidang tumba fawbugi matamda tawriba thabak thoram khudimak log mari leinai adubu aikoina lobu miraiba aikoigi right ki damak thoina khalu dabana aikoina awaba nangbani maram aduna citizen ama oina aikoigi fundamental right amasung duties singi loksing leiba yamna maru oi haiki Indian Constitution je la padigi leiba right se adu nangai si yes, state and the Supreme Court had a message. It is the duty of the state. It is the duty of the state to talk to the people. So, organize to awareness program to legal awareness program to function to seminar to Kangalu, Kangagadi Misu, Kangagadi Kangradana.
Singzamai supermarket ta sariba sizinadra market set asi atuba matam lauthok pinaba Singzamai supermarket ta phamliba dukan sing laikai amadi club maira paibisin ngasi apunba mifam ama pangthukuna PGA gi puning sing sinkhre sahi manga taruk ki mamangda sakiba loinana lauthokani haibigi matamsu helaba market set asi atuba matamda lauthok piu kathel asi mapung fadabaga loinana phamna daba dukan gi khudong saba lauraga nisa yonpham amadi safam oire hairi District Handloom and Textile Office Imphal East na satharakiba mera hau songba festive fair ngasi iboyama sumangila samyan dalusin kre thoram aduda DIC ge General Manager L Momon Project Manager P Mina Kumari Harry Kongi President Longzam Ratan Kumar Handloom Promotion Council ge Chairman Singtam Luwang saruk yaki fair asida saruk yakiba singda certificate piduni ikai kumnaba utki Kumbi lambi sem de bigi matang da satchiba tangta tawtegi hauna total ban chatharakiba adu works minister na department ke miyo sing amadi contractor sing tharakjuna ngarang nungtil pung manga taba matamda Kumbi municipal council ge office ta ban chathariba miyo sing ga phaminaduna wari sanabada yanaba purakjuna lambi asi nimitara mangani gi manungda mapung phana semalu silagani haina yanabadagi matam khara ban khongjang handokle haina Kumbi apun manupi lupna thadrakwa cherol amana khangalakle Lions Club of Imphal East na sinduna Lions Continual Service Project Kamari Renana Science and Food Diversity Seminar ama Royal Academy of Science Wangkai da pangthokre Dr. P. Rajmani amasung Zitmani amasung Zitome amasung Zitomas Sarmana Tilal Hidak amasung Masina sana thaknaba singda yahowa amasung chinsakta poyan tabagi matangda resource person oina wangangki District Institute of Education and Training Diet Tamai amasung Sanapati gi principal in SAS oina lecture Sama summa taruk laibigi manungda khwaidagi junior oiba ani khalaga hapkiba thong Diet Employees Association gi ngarang pangthokiba mifam da kan yaningdaba phongdokre order asi October 15 fawgi manungda handoktrabadi employees singna SCERT gi office solonsin bagalwenana mass casual leave amadi pre service exam boycott tabagi khongjang sangsilagani hairi Chusambur district ki Chulo Shai Khulda Sariba tourist loss loisin bidana thamba Koite Area Civic Association na kan yaning daba phongdokre Suloi Fai Khulda ngasi pangthokyo pawgi mifam amada association gi president Thangboi Baitena loss asi sada maudra mangal wisile adobo construction gi pifam thokpa senpam pithok tabadagi ngasi fawa mathok toba ngamdri mari leinaba contractor singi knowledge yaudana lupa crore ahum makhairom kaithokre thawng ngasi da association na tumin leithok loi kaithokkiba senpam atu matam na mari leinaba contractor singda phangangadabani hairi Asi government na field ready project mayam na koi tulera chief association na ikoi kari moongda bantu bra kari to bra to koi thabak masin na kani haibasi koi tulera chief association ning tho mayam gi mahut sindona ai chairman na ngasi juk sigi matham sida phongjuk pani tha sigi taraga mapanda Tagaram Phung Yaikan Pau Kulda Pangthokiba Ahanba Manipur Naga Village Authority Conference ta Nagaland Chief Minister T.R. Jaliang na phongdok le buafum adu Manipur Naga People's Front na kan yaning da phongdok krai Lobasigi Assistant Publicity Secretary Thomas Lungmai Gisterol Amana mahana ngang kibadu Manipur ge Naga miyambu nungsibadegi fanaba haikibanate Manipur da Kanglup gi irang thoganaba hendokna Manipur Naga manungda maset tahanaba maru hunba lakpane NSN IM amadi NPF ki politics na India ki election na maru oraduna Manipur amasung Manipur Naga manungda atek akai thoganba sumya yaroi Manipur si mayak sengna kainaba yaroi daba masil manaugi achet panungsinabagi puwari kayamuk laizaba lamdam amane Sembiba mapuna Manipur da lairiba singmi amasung tami punamak masil manawngi imung amani haina sembi rakrabani adu masi imung amagi masil manawgi mari asibo khaidokna bo khonariba kangbu natraga miyoi adu isorgi mayokta thabak tawbani aduguma miyoi natra kangbu adu kaidongaida isorna su yaroi mai pakpusu ngamloi lising wasampan Mauzani thoi degi lising amasama pan maudra manga fawada NSN IM na kuki nagagi kanglupi irang thoganduna furup animakta yamna awaba phangan khrabani awabadu hojik fawa kokpang ngamdana leidingaida adugumba kanglupki irang anjirak suna Nagaland Chief Minister na nanghalloidabane conference aduda sarup yakiba Manipur Naga Village Authority miyamgi aningba apamba sulaw lawdana NSN IM NPF amadi UNC na asaba warep lawkhraba matungda lagdaba
Assembly Mikalda NPF pu sawatkadabani haina sahi tawhalaga declaration tawba adusu Manipur Naga Village Authority mayambu minambani amadi usitabani Naga Village mayam asi nungsinana amatu oina hinglibani adubo NSN IM na India gi Mikal the head yaukibadigi Naga Khul mayam unity laitaba hengalagli maram aduna MNPF na resolution adu subya yaroi Manipur Naga miyam gi interest resolution adu sanaba yaroi hairi Tribal Student Union DM College of Commerce ke Mapan Suba Freshers Meet ngasi TRI hold the pangthokre tharam aduda Laisho Kaising Lalkholung Hangsing amasung DM College of Commerce ke Principal Dr. TS Bomsat Nasingmana saruk yakhi October 9 da Manipur University ki Academic Council ki mifam na laukiba reservation policy ki warep adumak Handak ki academic session da sana hanaba ngasi pangthokeba Manipur University din amasung department ki head singi mifam na lepna khre hairi register in sas sam kiso na thokeba charol amana university asigi tongan ba course singi thabak admission gi thabak October 18 fawgi manungda loisinbaga loinena class October 18 degi hauragani hairi Ngasi pangthokeba Manipur University gi head amasung din singi mifam na laukiba warep taram na opagaloinena JSC against the implementation of state reservation policy in academic admission in Manipur University na sangsileba kutang sara hienba amadi total shutdown gi khongjang matam khalagi oina handok le hairi ngasi gi mifam na lauki warep asi mahiro singi yaifana ba khongthang ne haina lawi warep asida kunai asida leidiba ahal laman mahiroi kunai amade kanglu khudima na sogotuna hawrok leba mahiro singi yaifana ba amadi university asi afaba ohenna ba hona minasi haire amuka hanna aten break ama Regional Sarasphere 2016 Imphal Lakliba October gi tang 13 tagi November gi tang 3 fawba Manipur gi Tidim Ground Tidim Road Imphal da pangthok sergani Manipur amasung Manipur gi mapandagi handloom product handicrafts cultural program musical night ethnic food store rural self help group product na puthokpa olam sing puthoktuna makhal mathel kaya ama miyam da khudol tamjari miyam na laktuna amuktang mahaw tangbiho aigi thamoina achi pathajaba thamjari Sri Mani Kumar Jewelers. Nunga samay laga khanbina dikana roi engona loina thingna khrabani wakhal do wagana. Lao, aikoi kudinga phasarina rase. Miyam gi apamba design kudinga soidana phalagani.